Ahanmada maroiba pau 𝐂𝐲 𝐰𝐬 ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔ ꯃꯩꯇꯩ ꯈꯨꯟꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯁꯨꯛꯅꯨ ꯑꯃꯁꯨꯡ ꯁꯦꯔꯧꯗꯒꯤ ꯌꯨꯝ ꯀꯩ ꯎꯠ ꯑꯣꯟꯈ꯭ꯔꯕ ꯃꯤꯌꯥꯝ ꯕꯁ ꯃꯄꯣꯠ ꯑꯍꯨꯝ ꯁꯤꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯠꯄꯗ ꯁꯨꯞꯅꯒꯤ ꯏꯃꯨꯡ ꯃꯔꯤ ꯈꯛ ꯈꯟꯒꯠꯂꯒ ꯗꯃꯤ ꯆꯦꯛ ꯑꯃꯃꯝ ꯄꯤꯔꯛꯈꯤꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯄꯩꯁꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ MLA ꯀꯦ ꯔꯟꯖꯤꯠꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯗꯤ ꯁꯒꯣꯜꯃꯥꯡꯗ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ, ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯦ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯅꯣꯡꯊꯜꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥꯁꯅ ꯁꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ ꯃꯃꯥꯡ ꯆꯤꯡꯁꯥꯡ ꯀꯨꯀꯤ ꯈꯨꯟꯒ ꯅꯛꯅꯅ ꯂꯩꯕ ꯔꯥꯝꯆꯟꯗ꯭ꯔ ꯆꯤꯡꯗꯣꯜꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯈꯨꯟ ꯇꯝꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯔꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯨꯟ ꯇꯝꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯔꯛꯄꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯈꯨꯟ ꯇꯝꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕ ꯐꯥꯎꯕ ꯂꯦꯞꯇꯅ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯥꯏꯈꯨꯜ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥ ꯀꯨꯝꯊꯔꯛꯄ ꯎꯕꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ARꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯈꯨꯠ ꯍꯜꯂꯛꯇꯨꯅ ꯃꯥꯏꯀꯩ ꯑꯅꯤꯗ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ 22, 16, 28 ꯀꯝꯄꯅꯤꯁꯤꯡ ꯑꯃꯗꯤ 18 ARꯒꯤ ꯀꯝꯄꯅꯤꯁꯤꯡ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯅ ꯃꯩꯇꯩ ꯈꯨꯟ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯑꯉꯛꯄ ꯑꯣꯏꯅꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ IG ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯍꯜꯂꯔꯣꯏ, ꯀꯨꯀꯤꯁꯤꯡ ꯊꯦꯝꯖꯤꯟꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤꯕ ꯑꯁꯤ ꯄꯦꯟꯗꯦ ꯍꯥꯏꯅꯔꯛꯂꯤ꯫ ꯑꯁꯨꯛ ꯋꯥꯅꯔꯕ ꯃꯤꯌꯥꯝꯒꯤ ꯃꯌꯨꯝ ꯃꯀꯩ ꯇꯥꯡꯒꯣꯏ ꯑꯣꯟꯗꯨꯅ ꯎꯠ ꯑꯣꯟꯈ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯌꯨꯝꯁꯤꯡ ꯂꯩꯉꯥꯛꯅ ꯁꯥꯕꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯂꯒꯅꯤ ꯍꯔꯥꯎꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯁꯨꯛꯅꯨ ꯑꯃꯗꯤ ꯁꯦꯔꯧꯗꯒꯤ ꯕꯁ ꯃꯄꯣꯠ ꯑꯍꯨꯝ ꯁꯤꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯠꯈꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯨꯛꯅꯨ ꯑꯃꯗꯤ ꯁꯦꯔꯧꯗꯒꯤ ꯏꯃꯨꯡ ꯃꯔꯤ ꯈꯛꯇꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯌꯨꯝ ꯁꯥꯅꯅꯕꯒꯤ ꯗꯃꯤ ꯆꯦꯛ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥ ꯑꯃꯠꯇ ꯐꯥꯎ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯁꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯕꯦꯡꯒꯣꯂꯤ, ꯅꯦꯄꯥꯂꯤ ꯌꯥꯎꯅ ꯁꯦꯔꯧꯗ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯅꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯨꯕꯗꯒꯤ ꯍꯟꯖꯤꯟꯅꯔꯛꯄ ꯍꯧꯔꯕ ꯃꯤꯌꯥꯝꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛꯇ ꯂꯝ ꯍꯦꯛꯇꯔ 100 ꯃꯨꯛꯇ ꯏꯁꯤꯡ ꯄꯤꯅꯕꯒꯤꯗꯃꯛꯇ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯛꯄꯤ ꯀꯥꯔꯣꯡ ꯁꯕꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯜꯕꯦꯝ ꯈꯨꯟꯗ ꯆꯥꯛꯄꯤ ꯔꯤꯚꯔꯒꯤ ꯃꯊꯛꯇ MLAꯅ ꯀꯆꯥ ꯗꯥꯝ ꯑꯃ ꯅꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯐꯤꯚꯝꯁꯤꯡ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ CLPꯒꯤ ꯗꯤꯄꯨꯇꯤ ꯂꯤꯗꯔ MLA ꯀꯦ ꯔꯟꯖꯤꯠꯅ ꯍꯥꯏ, ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡ ꯌꯥꯎꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨ ꯀꯌꯥꯗ ꯊꯥ ꯑꯁꯤꯒꯤ 19ꯗꯒꯤ ꯐꯝꯕ ꯍꯧꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯆꯞ ꯆꯥꯅ ꯄꯨꯈꯠꯂꯒꯅꯤ ꯍꯥꯏꯅ MLA ꯀꯦ ꯔꯟꯖꯤꯠꯅ ꯍꯥꯏ꯫ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯁꯦꯔꯧ ꯑꯃꯗꯤ ꯁꯨꯛꯅꯨ ꯌꯥꯎꯅ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯅꯥꯄꯠ ꯑꯃꯗꯤ ꯇꯥꯡꯖꯤꯡ ꯑꯍꯜꯂꯨꯞ, ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟ ꯀꯌꯥꯒꯤ ꯈꯨꯜꯂꯥꯛꯄꯁꯤꯡ, ꯅꯤꯡꯊꯧꯁꯤꯡ, ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯆꯤꯞꯁꯤꯡꯒ ꯂꯣꯏꯅꯅ ꯃꯦ 4ꯗ SDPO ꯁꯨꯛꯅꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯅꯨꯃꯤꯠ 24 ꯃꯦ 18 ꯐꯥꯎꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯔꯥꯡ ꯑꯃꯠꯇ ꯊꯣꯛꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯉꯥꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯄꯤꯕꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯄꯤꯕꯤꯔꯛꯈꯤꯗꯦ꯫ ꯁꯦꯔꯧ, ꯁꯨꯛꯅꯨ, ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯅꯥꯄꯠ ꯑꯃꯗꯤ ꯇꯥꯡꯖꯤꯡ ꯑꯍꯜꯂꯨꯞꯅꯆꯤꯡꯕꯗ ꯃꯤ ꯁꯤꯕ ꯌꯥꯎꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯇꯥꯡꯒꯣꯏ ꯑꯣꯜꯍꯟꯈꯤꯕ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯇꯦ꯫
Makatana serau mai chakraba matungdasu matam aduda SNAM Secretariat Office ta chatuna State Security Force kara hena thambina ba haiduna anirak ahumlak chatli luchingba ama oina awaba taraba kendra gi MLA ama oina phone tarabasu paibidaba pairabasu pungmuk leiraga natragana nongalaga asumaina tawbasi pende langi matamdadi phone lakpaga painagadabani haina MLA ranjina haike serau amadi suknugi yungkai maina tumna chaktuna tangoi onkraba miyam lanjainarurabasing mamang jahigi September 13 ki hauna serau gi mioi khara hanjinarakpa hauduna serau gi relief camp ta lainare keranjina hai Chief Minister N Biren gi haktakta MLA haibasi asimuk ikaiba kari nungino haibudo chapchana yaure hairatuna irang asi hogalakpada mafam matam chana sop ta hodaba kaya asina miyam gi punsi amadi lanthung ngakpa ngam hautriba asi chingdana free thaba tawning bata tawhanba aduga tampaktana jaksin bani haiduna tawriba mayamsi miyamna hena khangli basine masida miyamna laurakliba kholaw kaya asi tabada MLA ni haibadu hadakki matang asa sengni ikaijare mai sakra matung su karak hanna magi secretary habta CM secretary chatna khoi sida state security khare hena thambina ba khona ba haiduna request tawi anirak ahum lak changi adu nong matamana kari haini awaba taraba kendra gi MLA moina akoina ga hairubse phone si pung mukak lera pairak pa natraga nongala ngarang du samai tawna tawre ha lan gi matam dadi lakpa ga paina ga adu gumbagi pairak tabada ikai ba akoi su pharasu putrasu tam tarulak sure kare ise ma tinara ibni yam haining de yamna detail du di assembly da la ani mram de assembly samon taw kramina aisu ai member magi rai masigi isuji gi matang da ichap chaba res tawuni leader moina chief minister moina effect toroba kendra gi MLA akoi tare nipan ga se ko gi moi ruling gi ding haitan phamina Koi opposition gi MLA location mosung ai gak kari kamai dori noi noi kendra da kamai dorga si peace to purpose kamai kai sesa nongata hangder musiam noi ta hai ta chief minister moina leader moina harasu patru koi su kendra magi prajana thagalai loire chief minister Sri Biren gi haktak ta MLA haibse sibuk ikai ba kari nungino haibdu yore maramde mana matam chana mafam matam chana sigi irang se solve ta hodaba aduga chingna free thaba tamdana section libni haiduna tawriba mayam press ki sinaw mayam khangi doi masidu praja miyam lawre bu kholaw se tabada MLA ni haibdo seng ikaire na sumai thamjake aduna serau sugunu rumor yamna tonga lobiganu leiriba BSF Assam Rifle maruina Assam Rifle di serau area da aduga sugunu duna BSF commando IRB MR serau du IRB lei MR commando lei BSF ko loina fazana full protection pidi kaisu thodo ko to ngai lete na ai lanjen na khaba pafam sidagi la na sakaba asi wa bo ki la to mayam do media na masi necessity bi wa na Sagolmang Bajar da leiba Sunrise Tutorial Center da angoba machugi car tonglaka lakpa masakhang da ba mioi singna nongmai kapsilam lei asok apandi yaukide hare Hodok adu ngarang numidang pung nipalom tarakpa matamda Imphal East District ki manung chanba khundrakpam Assembly Constituency ki Sagolmang Police na konba Sagolmang Bajar da thokhibane Thodok thofam adugi manak nakpada leiba khunja singna phongtorapagi matung ina car angaupa mata tongduna lakpa mioi singna boarding tamna nongmai adu kapsilambane hariba boarding aduda handak Manipur board na loba class 10 exam thagada ba maheroi singsu yaure bakoina larik pa ba loirakpa amati chak chanabagi thoknarakpa matamda nongmai adu kapsilambane hare adubu maheroi sing aduna larik paringai matamda kapsilamba thoklabadi maheroi singda asok apan nanglamba yai hainasu phongdorakle Laibak ki luraba tanfam asida asigumba mathong huktaba thabak asi tawbiganu kanagumba singna yana taba lairabasu wari sanaduna waroshin purakna bahotna biyo mahairwe singda aki akhak nanghanbagi thabak asi matungda tawbiganu haike Manipur da thokli bairang asina maram oiduna yum kaya mai jakli base India lengana Diwali ki mai thanbagum yengdun leire haina amukogi president Fairajam Nandoluwang na phongdokrai wafam asing asi All Manipur United Clubs Organization amukogi kuntrama thoirak suba mapok kumon gi thoram ama kwa kaithal akham lekai community hall da pangthokiba thoram aduga mari lenina phongdokhibane thoram aduda All Manipur United Clubs Organization ki president Fairajam Nandoluwang amukogi advisor Ito Tongbram Poire Lemerol Merapabi apunba Manipur gi president S Memcha All Manipur Women's Voluntary Association Amawabagi President Y Kunjarani amadi All Manipur Maitai Pangal Clubs Organization Ampakogi Working President Yumkhaibam Hayatur Rahman alias Akubasu thoram aduda sarkyake ngasi pangthokiba mapok kumon thoram aduki manungchana amukogi firal chingkhatpaka lunena amukoda matam kuina thabak thogai achoba thodang lobiramba laikhidraba mioi singi mafamdasu leisu katuna ikai khumna ba utke
Thauram aduga mari lenina amugogi President Nandoluwang hai Manipur da thokliba irang asi Government of India gi achoba maithiba amani lenga khaitabagi khudamni malem gi tongan ba laibakya gi mamangda India gi Prime Minister na koina chatuna thabakya tawrabasu India gi state ama oiriba Manipur da thokliba irang asi thamapan helaglaba fawada loishinba ngamdaba asna lenga haitabani haibasi mayek sengna takle Tokliba irang asigi matangda yumda formduna lanthengariba mioisingi ashoiba yengtuna comments pibagi thabak asi toklasi isa isana lanfamda changtuna ashoiba semtoklasi apunbagi saktam kaitanaba pamdaba thotok thoktana ba hotnaminase loinana Indiana Citizenship Amendment pass tawkiba asi igi khongkul mari mata khomchinba oirabasu Manipur gi oinadi igi mari chakakadaba leite masagi mari mata sing magi lamdamda thambiyo megi mafamda thamjinaba hotnabiganu tongan ba mafum kyadagi mioi kya changsilakpana mitopna masing helaba lamdam ama oire ek asna Manipur ki mafamda konsendana ba hotnabada miyamna su mateng pangbiu apun bagi kholaw lawminasi haina su fungdoke amukon wana wana jariba lamdam chile leminariba kamu furup mayam si jana leminaraba na jaringi serek amadi Manipur gi apun basutam kai nam khoningi serek asida adugumba Myanmar romdagi sangakpa khara suyawba amadi drug cartel singna sponsor tawba 𝐂𝐲 terrorist singsina Manipur thugaina ba koi matam sangna naron khonala podo handak ipong pong na mi gitang ahum lisingani kulundagi sapong podagi Manipur si hojik yang nangdu leita daba adungba mikap miraw khona thalaba adugma lamdam ama oi masi government of India na thanaba adugu thorang amani sinbana ta thanaba sinbai diga thanaba gi keni sinbai kari mom silamaga magi tangkak oi akwagi kukiga maiteiga khana hanaba silamaga magi popona to adum thanara lei kuki dam thanaba maitei dam thanara ga lei bunduna si thama pan hienna akwagi tangdu leita daba bimam ama lei Bajik Manipur yung kya mai jak yose Bharat Sarkar di Diwali kumai ki mai than noi na ubadona tawre Manipur miyam na kapiba tengtha na weriba maruani yelong misingna akwagi tengtha na weriba kapiba mayam ase nungai bai sei yamugumna Bharat Sarkar na ta gale masina maram morga Bharat ase pithibida democracy in thori ni hariba adumba democracy se baleba ama wajergesu adumba democracy se baleba sele citizen punamak paliba Bharat lenga asina ikai grip tumarga Cookie sing na Moreda State Forcing ising yaw na chana thangna pa amadi atay mari lay na ba pochai pi dabaki mayokta Bisnupur District iti amadi atay lambi sing da pochai pusin ba tingbaki tabak makacha thare District asigi morang lamkai trong lawbi tera khongsang bilerag amadi kumbi asigi 𝐿𝐶𝐰𝐬 saiton kumbi santhong mechinda pochai pusin ba ating bathamle Thanga esegi morang khunau makhale kai desu imasna blockade sagotuna chato senda kupna sena duna leiri loinana irang asida pam daba thodok thoktana ba morang police ki SDPO ki team na koina chatuna aso engam thoktana ba yengsili hari Ngarang Imphal International Airport ki Customs Division na Indigo Airlines ki coast driver yaw na miyo ani crore anirom ki oigadaba gold biscuit taramapan galon na fare anti-smuggling unit ki officials na account na ba pa mafangbadagi airports departure terminal dagi Indigo Airlines ki security staff na makoy ani bu detain tawduna thambani hare farba miyo ani adudi Indigo Airlines ki coast driver oriba Brahmapur aribam lekhadigi Emina Ketan Sharma chahi kunipan amadi Indigo Airlines ki passenger nambol kongkha makha lekhadigi maibam Priyoberta Singh chai kuntra ni thoin hare custom officer sing aduna ahan bada gold biscuit tara fagalaba matung amuk kupthane hangbada golgi biscuit mapan amaga fangba ngamkhibani hare gold bar sing asi kg puna ahum henbagi oigani amadi market rate da crore ani ki maya oigani hare farba miyo ani aduki mathakta case ama register tawkhra hare Madam Kyagi mamang ahal laman sangi haktaktagi pangtutuna laklaba thajanabi amagi matung ina ngasi Faral thagi ahan banin thokaba numit asida tongan ba form dagi lakba class 10 amasung class 12 ki exam thagadaba mahiroi kyana lai khurum nabagi damak Thobal district ki Karembi khokta leiba Wangjing ningthogi khubamda angan ba ayuktagi hauna mahiroi sing queue lab na khrei angan ba ayu pung ahum lom tabadagi mahiroi singna mama mapa singal loina amadi boarding da leriba mahiroi singna makhoi gi oja singal loina duna lakpana mina krik inake lai committee gi maikai dasu miyam adubu senana ba hotna bada amadi gari thamfam gi sem na ba hotna bada awaba masu mayok nake Ningthokaba numit khaktang da thong hangba Karembi khokta leba Wangjing ningthogi laisang asida Manipur gi tongan ba mafam daki mioi kyana ningthokaba numit singda lai khurumba laknai chahi khudingi oina class 10 amasung class 12 ki exam tharam dai matam asida de mahiroi lising kyana lai khurumna ba hotna bada mi chinman bana awaba mamayok nei mahiroi singa madi miyam na thajuna ba amagal lonina chahi khudingi faral tha hek chonglak lapaga
tongan ba mafomdaki mahairoisna laising asta karaktuna lai khurum hauna ba honai ngasi asisu faral thagi ahan ba ningthokaba numit oibana mahairoisingna makhoi gi mama pa ga loinana lai khurum hauna ba hona bada Hojik fauba mina krik inabaga lunana numidang wairang faubadi miyam lakna khigani hari lai committee gi secretary thangjam braja mohana founder pada lai gi khubam asi ahalaman sangi matamdagi sena duna lakphane lai gi khubam asida lakliba miyam asiga lairiba khubam amadi mandop sing khajitang chana ba wale adubu hojik mafam asi yamna kanna semgat sagatna ba honare mapung fana sembadi ngamje haraduna laisang asigi akoiba khajin ba loire matam kharagi matungdadi matik chaba laisang ama haibadu oiba ngamna ba honari haike Laisangi akoiba khajin ba amadi tongan ba structure sing semga sagali ba asida MLA sing yauna Manipur gi tongan ba mioi kya nasu mateng pahapi rakhe isor asibu thajabi ba mioi kya nasu achobo mateng tobi rakhe hainasu lai committee asigi secretary thangjam braja mohan makhatana fongdorakle Daiba miyan ya khoi wangin dawena khoi karan khokta amalai masi akhoina khangpede lena mai pa tu hakitegi masi bi sor se ahamada ahanjin harami wangin de lerame hayo wangin kanguna moi sewa tawna khotre la to khotre thamma matamda mafam se leinde haidana kayan bi khokta sela ga leirabani adu amukui amuklai subya yada de wangin pungena pungudegi yada ne usi kayan bi khokta akoi committee ni thalaga akoi semaga haina ahallaman mamandagi tawjarapani ahallaman ji thukram matunda akoi naha akoi na mu pujabani aduna huji mafam sila ngasi gi mi lai ji mi akoi mi lising ama ni di mathak lai khomba masi gi sor se yan luba manipur gi mafam guni matai lakwa adugumba mafam amani maramaduna masi mi yam lakma matam de ka matam de lake haibu akoi gi sahi mi ge oiba metric parikha aduga tuya parikha harba sirina hena angang jing yam khajabadegi lakwa dumba ishor mandi amani Hojik paugi marathon atima break amatang lamina se 40 years of trusted diagnostic service, Babina Diagnostics. Welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loina da hinglibasing thamagi manungda control to bangamlei. Urea creatinine wangbasu thamagi manungda hantaba ngamlei. Khong hamba nungaitebasu numit manganigi manungda fahanba ngamlei. Bile saibadi nungsang nabasu jama da jama fahanba ngamlei. Cholesterol wangba numit kunida normal oiba ngamlei. BP wangbasu thamagi manungda normal oiba ngamlei. Fatty liver oibasu thamagi manungda fagathanba ngamlei. Pumnamak natural oiba hidak makalna laing jabani. Hakchang da sokadaba side effect amata laite. Makata na hidak chabagi mathosu tararoi. Hena kupa parol gidamak ngasimak Lemson Birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank.
ब्रेक के मतुंग दा मयाम बो अमुना तराम नोकचरी मखतबा पाउसिंग पिजरे हौखिबा पुंग कुनमरी दा चरांगनबा खरा थोखरबसु पुलिसना अकनबा सिन थौरांग लौखतपना थोखानिंगतबा थौदोक थोखिबा लेते हारे जिंग अमसुंग तमगी इरांग थोलकपा याबा मफमसिंगदा सेक्युरिटी फोर्स ना थी बहुमगी थबक चथके लोना नेशनल हाईवे 2 दा नोमदा चंगद्रबा याजबा पोलम सिंह पुबा गाड़ी चनिगा हुफुमरी अकनबा सेक्युरिटी गलवनना इम्फाल थोलखरे हारे हौजे अरेबदा मरिबा पाउसिंग वना पिजरी कुकी मिलिटेंट्सना पुखाव शांतिपुर मैतै खुंदा ngarang numidangdagi ngasi ayuk fawba bom amadi nomai kapsinduna landarakhrei Sugnu amasung seraudagi yung kay udon kraba miyam bas mapot ahum CM Secretariat chatpada sumnagi imung mari khak khangalaga dami check amamam pirakhibadu ngasi fawba paisa amata fangdri haina MLA kay Ranjit na haikrei Amadi sagol mangda coaching center amada masakhang daba mihoy sina nongmai kapsilamle asok apandi yahodrei Hosiki oinadi Norris Midona pijaba manipuri pamatang salusinjare mideng tabri pamaya pumnamapu amukana khurumjari